Hello mayam, welcome back. Manipurda khwaidagi chawba amata oiba tribe Thadouga makoi Kuki Natte Kukigi makhada su leite makoidi Kuki singa pura khenai haina cherol thulai. November 1 and 2 da Guwahati da pangthokkiba Thadou convention aduda makoi Kuki Natte haiduna Kukigi supremacy yaningdaba phongdoktuna NRC amasung war on drug pu support tawraktuna indigenous communities kannaba honari. Sahi ani fage tawraba irang asida anamba Kuki singna CM N Biren sina bat nupa makokni haiduna khanduna lai. Adubu CM Biren na makoigi move adubu thagat pa phongdoklakli. Guwahati gi Thadou convention asi group ani na sinkhibani Thadou Community International amasung Thadou Students Association. November gi tarik amada hairiba historic declaration asi thadorakhibani. Declaration aduda haiki Thadou haibasi top topa khenaba ethnic group khenaba lon culture tradition amasung achauba history leiba mani. Thadou si Kuki Natte natraga Kuki gi makha natte natragana Kuki gi part amasu natte adubu Kuki dagi tonganba independent entity amani hierarchy. Convention asigi maruoiba sinlangbada yaukhiba ama hairagadi Manipur BJP gi spokesperson Michael Lamza Thangni. Augusta mahaki imungi yum rally satkiba separate administration laukiba Kukizo group singna mai thadok pikhibani. Thodok adu CM Biren asu yaningdaba phongdokhi hairiba BJP leader asina hairami. Akhoigi haibadi Thadou gi saktam asi matam khudingmakta Kuki ni haina lana launarai. Aikoina fauzai madudi aikoisi maitainasu Kuki nasu target tawi. Aduga akoisi pura mayaida sabkhaibire. Mahakna makata na hairami. Hauzik Kuki ni haina saktak chariba group si missing 28,000 muklaiba last census 2011 gi any Kuki tribes haibaduni. Aduga Kuki ni haizariba Thadou kangbu sidi Kuki supremacist Kuki militants na chingbana namdana hayanmani. Adubu makoigi Thadou gi saktamdi karisu maktharakpa leite. Mahaki matungina Thadou singbu Kuki ni haina haibasina fibam asi hena lusilhalle. Thadou singna irang asidagi tongzaba karisu pangloi. Irang asi Kuki singa maitai singi marakta leinaba misunderstanding ni. Kuki supremacist singna Thadou sing amasung makoigi laifam sing control tausilak haibasi makoigi kuiraba demand ni. Makoi matam kuina khangduna laklibani. Mahakna makhata na hairami. Thadou singna political gi kanaba karimata thide. Makoina Kuki council natraga Kuki state su demand tauzade. Irang asidagi political oiba karimata phangani haina khanjade. Atai statement hairagadi NRC exercise tawada support tawbaduni. Masi CM gi apamagasu sap manari. Maitai khaknatana nagana su support tawbaponi. Maitai singna Kuki singbu illegal immigrants and refugees ni haina hairi. Indigenous tribe ama oina lamdam sigi native inhabitants ama oina Thadou singna NRC dagi kiningai karimata leite. Hierarchy haukipna. Convention adugi resolutions pu taramna oktuna N Biren singna Tuesday nimitta hierarchy. Shanti soidana lakani. Thadou haibasi state asigi yamna liraba tribe singi marakta amani. Thadou singna NRC amasung war on drugs support tawrakpasi state asigi organization kayamana taramna oi. Marak asida Kukizo groups mayamamana convention adugi resolutions singbu sathina yaningdaba phongdorai. Thadou gi apex body the Thadou NP General Headquarters na convention asida laukiba resolutions invalid oi. Organizers singdu makoi gi community gi representative natte. Makoi khanghaude amasung makoi ga tanar khide hierarchy. Okay mayam, Wari siga mari lainana historical context amutang yengsi. Manipur gi chingda leiriba tribe anambasi Naga amasung Kuki haina British ki colonial rule matamda crystallize tawkibani. Aduga hairiba term singsi makoi gi clan sing amadi tribe sing aduna karisu sizinaramde. India gi independence fangkro matungda 1951 da ahanba scheduled tribe list semada Manipurda leiba tribes kudingmak any Naga tribe, any Kuki tribe amasung any Lushai tribe haina punsin khibani. Adubu tamna tongan saktam demand tawnarakpadagi ST lista 33 tribes ta expand tawki. Sigi 33 asidagi 32 amadi distinct tribes ni aduga amaduna hojiksu leptana any Kuki tribes category da satharakli. Hairiba 33 ST group asida Thadousna khwaidagi chawi
2011 gi census ta makhoi gi missing 2.15 lakh laiki masi state asigi apunba tribes singi 18% helibani any Kuki tribes hairibasina 28,342 da sangdamnaba kanda laiki Kuki gi identity si akoina yengbada tribe khara mana makhoi gi tonganba identity thirai khara mana nagarom da sangsili masi clan singi marakta thoknaba yeknaba khatnaba chainaba amasung naga singa lainariba marina oiramba yai sabmanana Thadousing bu Kuki identity gi manungda hegemonic group ama oina khanaduna lai fore mayam video sede loisalasi adubu Thadousing si Kuki ni natte natraga makhoi gi apambani darkar tade haiban singba isagi mod comment section da phungdokpiamu please subscribe like and share